Manipur Top Channel dugi video amta thagasage ngasi January gi tang tareta reshuffle tahoudragadi achauba irang lakpa yai. Chief Minister N Birena lusingba chungsinnaba Sarker asigi maraibak phai haibadi yararoi. Sarker asi form taunanaba hotnabada lusingba munabagi wathok adumak lakpa hokre. MLA kunga mathoi khaktamak leiba BJP party na lusingba chungsinnaba Sarker matau kamdauna semkhibage haibadu Sarker asida yauriba BJP gi MLA amadi minister amatan ningsingba ngamdre. MLA kunga nipan kakhiba Congress party na makhoina lusingba Sarker ama semnanaba kanna hotnajaba taragasu ngamkhidabane masi punamaksi karidagino haibadu ngasigi Sarker asida yauribe MLA minister kudimakna khangpham thoi adubo santi pamba MLA singi masing hena BJP manungda lairakpadagi Chief Minister N Biren bu sindoknaba akanba lalhau mamangi sahida tha ohum mari chupna satharakpa laikre haujikna amuk Chief Minister N Biren khaktamak laihauraga maki Council of Minister kudingma sindoktaba taragadi January 15 gi matungdagidi BJP gi MLA mayam ama party thadokuna satkhraga Congress ta pullaga chungsinnaba Sarker ama thamgani haibigi achetpa phirep laukre N Birena lusingba Sarker asigi mapunsi kanba natraga kandaba haibisi minister reshuffle tawba natana atoppa lambi amata laitre handak Bengaluru da pangthokiba thauram amada Prime Minister Narendra Modi bu Chief Minister N Birena hakthengnana unaduna wari sanakraba matung Delhi da unanaba hotnabada matam phangdabadagi halakre ngasi Manipur Assembly gi akhanaba session ama phamgadawriba asi hek loibaga Chief Minister N Biren Bharat ki Prime Minister Narendra Modi amadi party gi National President su oiriba Home Minister Amit Shah ga unaraga karam minister sing Sarker asidagi drop tawgadage haibadu khanagadawre masing yamlaba MLA singna N Biren gi chungsinnaba Sarker asida yauriba Council of Minister kudima sindo u haijaba taragasu Sarker asigi yenglaga minister manga taruk lakthoklaga nauna reshuffle tawbu yabagi thajabadi laire karamba minister sing lakthoklaga karamba MLA singbo minister oina hapkadagi haibadudi khangma ngamdre asigumba N Birena lusingba Sarker asigi maraiba afaba amadi natte sakti tabu mihauba MLA singna masing yamani na adumak tholakane kathokpa ngamba MLA singi masing haujik phawbada yaudre luribadi Sarker asigi Council of Minister da yauriba minister sing asi MLA singa sokna samnaba yadabagum tawba mataw asinasu ohelakhiba ngaktane Sarker paibada yomi nariba MLA amana mari lainaba minister sing unanaba hotnabada aduki matik waba Bharat ki Prime Minister na hena lairakpagi phibam amada ubagum tawre MLA amana mari lainaba minister da phone tawba phawbada paibidre haibasi irang horiba MLA sing na Manipur gi Chief Minister N Biren da thangatpa wakatne lairiba Sarker asibu mapangal kalhanba amadi mara selhanba haibasi N Biren gi Sarker asida yauriba Council of Minister sing na tawgadaba mathawne Sarker asina hek wasak laukhibadagi ngasi phawbada laikhiba issue singda mataw kamdauna wari sanaraga loisinaba hotnabadadi mateng pangnabagi wakholon amata laitre AMU gi Vice Chancellor Pro AP Pandey sindoknaba horakhiba miyamgi ihau amadi tungan ba issue singda lakhiba miyamgi ihau sing loisinaba hotnabada lairiba Sarker asida yauriba Council of Ministers singi mateng iphang khidabugum laikhe lairiba Sarker asigi lusingba oiriba Chief Minister N Biren gi makoksu aduki matik saramgane state sida laikhiba issue kudima araiba issue amata oikhide laibak kaiba issue kayatana ten khraba matam asida pik thanki laikhiba issue kudingmakta political party singnasu khudongchaba launaba hotnarakpada ngasigi Sarker asi awaba yari makai waki haibasi punamakna khangnaraba wafamne Framework Agreement ki matang da Indo-Naga pistok na Manipur kahanba yaroi Autonomous District Council piba yaroi Naga singi tunganba framework lehanba yaroi Naga Political Cultural Body siyamba yaroi haiduna horakiba miyamgi ihausing adu araiba amadi natte Citizenship Amendment Bill Parliament pass tawbu yaroi yarhaumi sing kangadabani haiduna horakiba miyamgi ihau adusu araiba amadi natte punamaksing asi yenglaga santai tawnaba hotnabada thengnakiba awaba sing adu ngasigi Sarker asida yauriba MLA Minister kharadi sukhang khangdabugum tawre samna hairabada Minister kharadi Chief Minister N Biren gi mayokta phongna leptuna N Biren bu Chief Minister gi sokridagi singthugadabani haibigi wakhalon haujik phawba
ꯂꯦꯡꯗ꯭ꯔꯦ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯄꯥꯡꯊꯣꯔꯛꯄ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯍꯟꯗꯛꯀꯤ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯂꯒ ꯏꯍꯧ ꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯄꯤꯔꯒꯗꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯊꯦꯡꯛ ꯌꯨ